Good morning, ichil inaosing. Mayam nungaiba jaifaba numit dominasi. Ay ayuki lagi tu thangmai thanba loire. Nena mam cha hogalo o nena se hoduiro nang tumba. Nena se mana Jackson bina mamai ka se jeng. Na tumba hogalo haira. Na su hojikta hogale ko. Nena ma su hojikta tumba hogale. Nungdang do manaton phunna lok thungna tumde. Malita hogale. Mas lagi style jeng se style. Se fujit baza de smaina takatoy kudang se. Style ni se kai de hede no khong de sikanana smain takat ke. Mayam jeng sigi hino pambi achwa se. Satina chahorba hino ne kuiraba alibane. Satina chawba hino ne ba. Pambi ani ni horiba akoi thangnari iboi sigi ne ba. Chika iyaba. Machine makon sina lang bana ai chakhumda leire aibo kiyaba. Ato kaitaw kaita jengo asi hino masa sina haijandana ne. Akoi bathroom da ne. Mas kano paka akaibo kayo jengo. Dosi jengo kam chakra tukra no tare si jengo tu besin ka si jengo. Akoi imane hojik ta irujana thokhe na ba leira madabu shoi ni jengo ni. Jengo sigai ki paisa laimi. Sigai chakai ba to akaiba leire ja uraba. Yang pakame am kai na tai so ima le ma to ka to ka no ka sa kai ra ba khang de ching khai ne ima le ma to si nung me am na tha na kai no road chu ta re ni ne tek ta na hoti ta ni ma yu thong na thok re ba yang to si ge road che jot ma tek ne wal kai ba to ge jot ma tek ne ba jot chu tek le mi ka kan na tha re no sa to na asisu tek na paisa le mi ni ta hai le kolon piu dai na chawra ka dau doi ba khang de hajikti abc ge kolon piu ta ma hai le se heng chawra ka dau ba di khang jadre kare thangin se me pimi toi ni masna gi ti ga tik thong bi re squash ka toraga masla jaw ta na squash ka motor maru amani ka hasan bi ga thong bi re ngang se ana thong ni no Anna mama na haubra mga pajan tinggal pamu janda jeng pajan pam kai yang no nga thong bai kai yang no aja nga kanana thong ni no mama na haubra haubro ga haubra ngi je khum da bani aina khun li ba na mu samo kon sa khali sa haubra ba ha jeng mama wa ke taw chap ta jeng se son da jeng please Mama đã dừng ngoài bạ. Mama cha thùng hiểm ta hay rồi sẽ. Mama sao thùng. Mama cái đầu đi ba. Cái gì ạ? Mama cái đầu đi ba. Mama cái đầu đi nó. Tiếng ngôn đi. Lỗi thà đã lỗi đấy. Mama cái đầu nó ta hay đâu nè. Mama cái đầu nó ta hay đâu ba. Tiếng ngôn mama đã dừng ngôn. Ôi sẽ thầm sẽ gặp cô. Mama cái đầu nó ta hay rồi. Mama cái đầu đi ba. Mama cha thùng như hay nè. Tiếng em ta hay đâu sẽ. Mama cha thùng như hay rồi. Tiếng ngôn ba mama ta. Mama chắc thùng nhảy rồi thế. Mama chắc thùng em ta hay không nè. Nhưng mama hay giờ ta tập. Mama chắc thùng như hay rồi. Em mình sẽ được. Sẽ ngạ. Rồi sẽ cái chắc không dễ Hawaii thùng đấy. Chú Hawaii thùng đấy sẽ cái mà chú ngã sẽ thùng mà xa rồi. Aku hình dạng sẽ na cái nó ní sao một cục ní. Thùng ba lùi đem mình phải tăng lên thang hàm mình sẽ cần sẽ là lên. Một cục thùng bánh nhám hào có thể riêng sẽ đi Hawaii thùng đấy đó sẽ cái lấy đen sẽ cái material sẽ thành những mét ba mà lấy đấy tại vì men thùng bánh nó sạch gì mix ở đây sẽ có ngà thùng ba lấy đấy sẽ đem một cục thùng ba xin ý anh à thùng ba material đó mà sẽ đi anh là last oil đấy aina nahang kai ti mayam cha lo ra cha bne ba ngasi te cha ba lo re jam hauram mi ya sigi lei si jeng phajadra ina chahi kutingi jam sa theina sa le handak ti sat ba wa le maming chu khang de hafrong da gi porapani chi chi oi da gi
ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯠꯂꯤ ꯑꯗꯨꯒ ꯀꯣꯕꯤ ꯌꯦꯡꯉꯨ ꯃꯤꯒꯤ ꯀꯣꯕꯤ ꯆꯥꯟꯅꯈ꯭ꯔꯦ ꯑꯩꯒꯤꯗꯤ ꯍꯧꯖꯤꯛꯇ ꯃꯅꯥ 3 4 5ꯒ ꯁꯨꯒꯠꯂꯦ ꯃꯣꯔꯣꯛꯁꯤꯅ ꯘꯤ ꯃꯣꯔꯣꯛꯅꯤ ꯀꯥꯔꯇꯨꯟ ꯑꯃꯗ ꯑꯩꯅ ꯄꯨꯂꯞ ꯊꯥꯖꯤꯟꯕꯅꯦꯕ ꯑꯗꯣ ꯅꯨꯡꯁꯥ ꯐꯪꯕ ꯋꯥꯠꯂꯦꯕ ꯅꯨꯡꯁꯥ ꯐꯪꯗ꯭ꯔꯒꯗꯤ ꯄꯣꯠꯁꯤ ꯑꯣꯏꯕ ꯉꯝꯗꯦꯀꯣ ꯑꯗꯣ ꯑꯩꯅ ꯃꯈꯣꯡꯁꯦ ꯀꯩ ꯍꯥꯞꯆꯤꯟꯒꯦ ꯍꯥꯏꯗꯅꯦ ꯑꯩꯈꯣꯏꯒꯤ ꯄꯀꯥꯗ ꯁꯧꯕ ꯏꯁꯪꯗꯣ ꯀꯪꯍꯜꯂꯒ ꯍꯥꯞꯄꯤꯅꯤ ꯄꯀꯥꯗ ꯏꯁꯪ ꯁꯧꯗ꯭ꯔꯗꯣ ꯅꯣꯡꯖꯨ ꯄꯟꯊꯥꯗꯗꯤꯅꯦ ꯁꯤ ꯄꯀꯥꯁꯤꯒ ꯁꯧꯖꯜꯂꯤꯁꯦ ꯎꯔꯕ ꯀꯪꯁꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯣꯡꯖꯨ ꯄꯟꯊꯥ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯁꯧꯔꯦꯕ ꯏꯁꯪꯁꯦ ꯌꯥꯝꯃꯦꯕ ꯑꯗꯣ ꯈꯣꯠꯇꯣꯛꯑꯒ ꯀꯪꯍꯜꯂꯒ ꯍꯥꯞꯄꯅꯤ ꯁꯤ ꯀꯥꯏꯗ ꯊꯥꯏꯅꯁꯦ ꯃꯌꯥꯝ ꯑꯩꯅ ꯅꯍꯥꯟ ꯅꯣꯡꯃ ꯂꯩ ꯊꯥꯕꯗꯣ ꯂꯩ ꯆꯔꯥ ꯂꯩꯔꯒ ꯂꯩꯗꯣ ꯊꯥꯗꯣꯛꯈ꯭ꯔꯒ ꯔꯥꯡꯗꯨꯗ ꯑꯩꯅ ꯂꯩꯕꯥꯛ ꯍꯥꯞꯆꯤꯟꯗ꯭ꯔꯥ ꯀꯩꯅꯣꯝꯃ ꯊꯥꯒꯦ ꯍꯥꯏꯅ ꯑꯗꯨꯏ ꯅꯨꯃꯤꯠꯇꯨꯗ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯖꯔꯔꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯕꯅꯦꯕ ꯇꯜꯂꯦ ꯑꯗꯨꯒꯤ ꯔꯥꯡꯗꯨꯒ ꯊꯥꯖꯤꯟꯕꯅꯤꯁꯦ ꯃꯅꯥ ꯈꯔ ꯇꯥꯈꯠꯂꯛꯄꯔꯦ ꯊꯥꯗꯣꯛꯄ ꯌꯥꯔꯦ ꯁꯤ ꯃꯅꯥ ꯇꯥꯕꯤꯅꯤ ꯑꯁꯤꯅ ꯂꯩ ꯁꯥꯠꯄꯤꯅꯤ ꯀꯣꯕꯤ ꯂꯩ ꯑꯁꯤꯅ ꯀꯣꯕꯤ ꯂꯩꯅꯤ ꯂꯩ ꯁꯥꯠꯄꯤ ꯁꯤ ꯃꯅꯥ ꯇꯥꯕꯤꯅꯤ ꯑꯁꯤꯅ ꯏꯁꯤ ꯁꯤꯗꯔꯦ ꯑꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟ ꯊꯥꯕꯗꯣ ꯃꯌꯥꯝꯗ ꯌꯦꯡꯉꯨ ꯀꯩꯅꯣꯝꯃ ꯉꯁꯤꯗꯤ ꯌꯦꯡꯍꯟꯖꯔꯔꯣꯏꯒꯦ ꯀꯩꯅꯣꯝꯃ ꯊꯥꯖꯤꯟꯒꯦ ꯍꯥꯏꯅ ꯂꯩ ꯂꯧꯊꯣꯛꯅ ꯊꯥꯈ꯭ꯔꯒꯅꯦ ꯑꯩꯅ ꯔꯥꯡꯗꯨꯗ ꯂꯩꯕꯥꯛ ꯍꯥꯞꯆꯤꯟꯕꯗꯣ ꯑꯇꯣꯞꯄ ꯑꯆꯧꯕ ꯀꯩꯅꯣꯝꯗ ꯊꯥꯕ ꯌꯥꯔꯦ ꯊꯥꯐꯝꯕꯨ ꯂꯩꯇ꯭ꯔꯤ ꯇꯧꯔꯤꯁꯦ ꯁꯤꯅꯤ ꯑꯩꯒꯤ ꯀꯣꯕꯤ ꯃꯤ ꯀꯣꯕꯤ ꯆꯥꯎꯅ ꯆꯥꯅꯈ꯭ꯔꯦ ꯑꯩꯒꯤꯅ ꯍꯧꯖꯤꯛꯇ ꯃꯅꯥꯒꯁꯦ ꯀꯥꯁꯤꯟꯒꯦ ꯀꯥꯏ ꯇꯧꯈꯠꯂꯛꯏ ꯁꯤꯅꯤ ꯑꯩꯅ ꯅꯍꯥꯟ ꯀꯩꯅꯣꯝꯃ ꯊꯥꯒꯦ ꯉꯁꯤꯗꯤ ꯌꯦꯡꯍꯟꯖꯔꯔꯣꯏꯒꯦ ꯍꯥꯏꯅ ꯍꯥꯏꯖꯕꯗꯣ ꯁꯅꯥꯔꯩꯁꯨ ꯁꯥꯠꯂꯤ ꯐꯤ ꯀꯪꯕꯒꯤ ꯋꯥ ꯂꯩꯇꯦ ꯆꯦꯡꯅꯁꯨ ꯁꯨꯔꯦ ꯉꯁꯤꯗꯤ ꯐꯤ ꯀꯪꯗ꯭ꯔꯦ ꯎ ꯑꯆꯧꯕꯁꯤꯡꯁꯦ ꯆꯥꯝꯊꯠꯈꯤꯕꯗ ꯋꯥꯏ ꯑꯃ ꯁꯪꯉꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩꯅꯅꯦ ꯅꯍꯥꯟꯃꯨꯛ ꯇꯣꯞ ꯂꯧꯊꯣꯛꯄꯁꯤ ꯆꯍꯤ 2 3 ꯁꯨꯔꯕ ꯇꯣꯞ ꯆꯍꯤ 2 3 ꯍꯦꯜꯂꯝꯃꯅꯤꯗ ꯂꯩꯕ ꯑꯗꯨꯒ ꯁꯤ ꯁ꯭ꯇꯣꯔ ꯔꯨꯝꯗ ꯊꯝꯃꯒꯅꯦ ꯆꯥꯕꯤꯗꯣ ꯊꯤ ꯐꯪꯗꯗꯅꯅꯦ ꯆꯥꯕꯤ ꯊꯤ ꯐꯪꯗꯗꯅ ꯂꯧꯊꯣꯛꯄ ꯉꯝꯗꯅ ꯂꯩꯕ ꯑꯃꯨꯛꯇ ꯃꯌꯥꯝ ꯑꯃ ꯂꯩꯁꯜꯂꯒꯅꯦ ꯈꯔꯗꯤ ꯊꯥꯈ꯭ꯔꯒ ꯑꯁꯤ ꯊꯥꯗꯨꯅ ꯊꯝꯕꯅꯦꯕ ꯂꯧꯊꯣꯛ ꯉꯝꯗꯕ ꯅꯍꯥꯟꯗꯤ ꯁ꯭ꯇꯣꯔ ꯔꯨꯝꯒꯤ ꯆꯥꯕꯤꯗꯣ ꯊꯤꯕ ꯐꯪꯗꯕꯗꯣ ꯊꯨꯒꯥꯏꯔꯦ ꯑꯩꯅ ꯀꯩꯅꯣꯗꯣ ꯆꯥꯕꯤꯗꯣ ꯊꯨꯒꯥꯏꯔꯒ ꯂꯧꯊꯣꯛꯏꯕꯅꯤ ꯆꯩꯅ ꯃꯈꯨꯟ ꯍꯜꯂꯕꯅꯦꯕ ꯏꯁꯤꯡ ꯆꯠꯅꯕꯒꯤ ꯃꯈꯨꯟ ꯍꯟꯗꯣꯛꯄꯩ ꯃꯊꯧ ꯇꯥꯏꯌꯦꯕ ꯏꯁꯤꯡ ꯆꯠꯅꯕꯒꯤꯅꯦ ꯃꯈꯨꯟ ꯍꯜꯂ ꯂꯣꯏꯔꯕꯅꯤ ꯊꯥꯒꯗꯇ ꯉꯥꯏꯔꯦ ꯑꯗꯣ ꯃꯈꯥꯗ ꯇꯣꯞꯇ ꯂꯩ ꯊꯥꯕꯁꯦ ꯃꯈꯥꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯕ ꯂꯩꯇꯨꯝ ꯑꯆꯧꯕ ꯅꯨꯡ ꯆꯦꯀꯥꯏ ꯇꯣꯞ ꯑꯀꯥꯏꯕꯒꯨꯝꯕ ꯍꯥꯞꯄꯩ ꯃꯊꯧ ꯇꯥꯏꯌꯦꯕ ꯗꯥꯏꯔꯦꯛ ꯂꯩꯕꯥꯛ ꯍꯥꯞꯆꯤꯜꯂꯗꯤ ꯂꯩꯕꯥꯛꯇꯨꯅ ꯐꯨꯟꯖꯟꯈꯤꯅꯤꯗꯅ ꯑꯗꯨꯅ ꯑꯩꯅ ꯀꯩꯗꯧꯔꯤ ꯈꯪꯉꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯒꯤꯅꯦ ꯀꯣꯏꯂꯥꯅꯦꯕꯁꯦ ꯏꯖꯥꯡ ꯖꯥꯡꯉꯤꯗꯅ ꯁꯤ ꯑꯣꯏꯔꯗꯤ ꯑꯩꯅ ꯁꯤꯁꯦ ꯀꯣꯏꯂꯥ ꯑꯣꯏꯅ ꯍꯥꯞꯄꯦ ꯀꯣꯏꯂꯥ ꯑꯃꯟꯕ ꯇꯥꯅ ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯤꯜꯇꯔ ꯇꯧꯈꯤꯕꯒꯤ ꯏꯁꯤꯡꯒꯤ ꯀꯩꯅꯣꯅꯦꯕ ꯀꯣꯏꯂꯥ ꯑꯃꯟꯕ ꯂꯧꯊꯣꯛꯄꯅꯦꯕ ꯑꯅꯧꯕ ꯁꯤꯟꯕꯒꯤꯅꯦ ꯍꯥꯟꯅꯒꯤ ꯀꯣꯏꯂꯥ ꯑꯃꯟꯕꯗꯣ ꯕꯣꯔꯤꯡꯒꯤ ꯏꯁꯤꯡ ꯐꯤꯜꯇꯔ ꯇꯧꯕꯒꯤꯅꯦ ꯑꯗꯨꯗꯤ ꯁꯤ ꯑꯣꯏꯗꯤ ꯏꯖꯥꯡ ꯖꯥꯡꯉꯦꯅ ꯆꯦꯀꯥꯏ ꯅꯨꯡꯒꯥꯏ ꯍꯥꯞꯇꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯣꯏꯂꯥꯁꯦ ꯍꯥꯞꯄꯗꯤ ꯏꯖꯥꯡ ꯖꯥꯡꯉꯦꯅ ꯇꯥꯅ ꯂꯩꯕ ꯀꯣꯏꯂꯥꯁꯦ ꯑꯗꯨꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯞꯆꯜꯂꯦꯕ ꯅꯍꯥꯟꯗꯒꯤ ꯏꯖꯥꯡ ꯖꯥꯡꯉꯦꯕ ꯄꯣꯠꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯑꯗꯣ ꯑꯩꯅ ꯀꯣꯏꯂꯥ ꯍꯥꯞꯄꯤꯅꯦꯁꯦ ꯅꯍꯥꯟꯈꯩꯗꯤ ꯆꯦꯀꯥꯏ ꯑꯗꯩꯗꯤ ꯀꯔꯤ ꯀꯔꯥ ꯍꯥꯞꯄꯦꯕ ꯅꯨꯡ ꯃꯇꯤꯛ ꯃꯇꯤꯛꯇꯣ ꯁꯨꯃꯥꯏꯅ ꯍꯥꯞꯄꯒ ꯊꯥꯒꯗꯕꯅꯤ ꯁꯤꯒꯤ ꯂꯩꯁꯤꯁꯨ ꯐꯖꯕꯅꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯤꯁꯨ ꯍꯥꯐꯂꯣꯡ ꯆꯤꯆꯦ ꯍꯣꯏꯗꯩ ꯄꯨꯔꯛꯄꯅꯤ ꯀꯩꯅꯣ ꯑꯣꯔꯦꯟꯖ ꯕꯥꯏꯟ ꯍꯥꯏꯕꯅꯤ ꯑꯣꯔꯦꯟꯖ ꯕꯥꯏꯟ ꯀꯧꯕꯅꯤ ꯁꯤꯁꯦ ꯑꯩꯈꯣই ꯁꯤꯒ ꯀꯌꯥ ꯁꯥꯠꯅꯕ ꯎꯗꯦ ꯑꯁꯤꯁꯨ ꯍꯥꯀꯨꯝ ꯌꯥꯝ ꯁꯥꯠꯂꯤ ꯑꯗꯨ ꯌꯦꯡꯉꯨ ꯆꯤꯆꯦ ꯂꯩꯁꯨ ꯀꯌꯥꯝ ꯐꯖ ꯁꯥꯠꯂꯤꯅꯤ ꯌꯦꯡꯉꯨ ꯃꯄꯨꯒ ꯑꯉꯧꯕꯒ ꯑꯗꯨ ꯁꯤ ꯍꯥꯀꯨꯝꯗꯤ ꯌꯥꯝ ꯁꯥꯠꯂꯦꯕ ꯁꯤꯁꯨ ꯀꯨꯝꯁꯤ ꯁꯥꯠꯄ ꯋꯥꯠꯂꯦ ꯃꯁꯥ ꯈꯔ ꯀꯠꯊꯠꯈꯤꯕꯗꯒꯤ ꯍꯥꯀꯨꯝꯗꯤ ꯌꯥꯝ ꯁꯥꯠꯂꯤ ꯐꯖꯕꯅꯤ ꯁꯤꯁꯨ ꯁꯣꯝꯗꯁꯨ ꯑꯄꯣꯝꯕ ꯂꯩꯗꯣ ꯑꯄꯣꯝꯕꯤ ꯁꯥꯠꯂꯦꯗꯣ ꯑꯁꯤꯅ ꯑꯩꯒꯤ ꯄꯤꯇꯨꯅꯤꯌꯥ ꯃꯌꯥꯝꯗꯣ ꯅꯍꯥꯟꯋꯥꯏ ꯊꯥꯈꯤꯕꯗꯣ ꯑꯩꯅ ꯈꯟꯕꯅꯦꯕ ꯃꯆꯨ ꯄꯨꯝꯅꯃꯛ ꯂꯣꯏ ꯃꯥꯟꯅꯔꯝꯃꯒꯗꯤ ꯅꯨꯡꯉꯥꯏꯇꯦꯅ ꯆꯞ ꯃꯥꯟꯅꯕ ꯑꯣꯏꯕꯗꯣ ꯑꯗꯣ ꯃꯆꯨꯁꯦ ꯈꯔ ꯈꯔꯗꯤ ꯈꯦꯠꯅꯩ ꯁꯤꯅ ꯊꯔꯣ ꯃꯆꯨ ꯑꯣꯏꯔꯦ ꯑꯗꯩꯗꯤ ꯊꯥꯡꯖꯤꯡ ꯃꯄꯥꯟ ꯑꯉꯥꯡꯕ ꯂꯩ ꯂꯥꯡꯕꯒꯤ ꯗꯤꯖꯥꯏꯟꯁꯤꯗꯤ ꯃꯥꯟꯅꯔꯦ ꯑꯁꯤꯅꯤ ꯅꯤꯡꯊꯝꯊꯥꯒꯤ ꯂꯩ ꯃꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯩ ꯑꯩꯗꯤ ꯂꯩ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯐꯖꯅ ꯁꯥꯠꯄꯁꯦ ꯎꯔꯒ
ngasai kaino do ngasai ti nung su khara chugrabani na mana kase makhada leiba singji icho chole asi gulab si jeng machu ani marang mamang da chaki bdadi machu chengang handak ti yo wa ke gino khangde sai nung chu batu ga mana kase khara chole makha leiba singse mayam sini ngasi agi thanga charik liba video se jamwana puna la ya to ni video ma thanga na ba hona ba jamna wa do mayam nam sibida like subscribe to view bye